welcome you all to UNAPA School Chanum, Imphal East, a fully residential school ranked Manipur number 1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. ELITETV की टेस्ट ऑफ कार्टून में ताबिर सुहा मतरा मुक्षरी मरुन ngasi impala phongbu pause singi cartoon singda cartoon sina kari hani niba kari phonong niba kari wafum khalal niba kari wafum tanung niba habdo miam da thamjage sorry ahamde lokasage sanga express ki onthok pani dai ba cartoon su jing biu koina tamo aiga bbs ki se da yamna dum usiek kumba kari umba sida wa ngang bagi sin si magi top pa magi unique oiba pot na mani ada uchi ani ka phaya ra tonga leire ag muti si kanagi muti mange adu su yeng biro kanagi mange su kadum khangam ne da yam na lai si khoiram baga hai bu ne da muti sina khan bu ne de ta sabha chandra boy bi ai da ga chopa leader am su bi ai ama akta wela si da haire swai gi mantri mayam sibu warab jani delhi gi chau sang mayam na yana ba oida pa da mungang ba swai gi praja mayam na yana ba machina mukthi ba ana sagi Lairiba leaders sing Rasni the Wala sing se Praza sing Kari Kaligedo, Masagi, Muti, statue Malay, statues that like Sukalaga Koirame, other statues in a Kanmo Kanduni. I think Sai Kaliwa can sing a Sagi, cartoonist, the Kanmo Kanduneva, Kamai can Giganda, Sagi Mantri Mayam Sibu Mayam Sisu, Warazanina, Kamai with a delegate to Sang Mayam Yanaba, with the Patangamba, Sagi Praza Mayam Yanaba Musin Mutibana, Adeta Bari was Yeshina. Usiexina tara kumakpani man ngakpani kamai kumakeda khwaidi gadar haiba achaw asang nappa haiba mantri duni miamna pai haina launa resian aduni rajniti se sum haji urak pasida mayam sina sum pamnarak tabagi mongla haibagi wakhal amasu kak lakpa hai tarine madugi pot tuni aduna haji ki leaders sing thaina leramba leaders sing haji ki leaders sing jaga karino quality khara khenarakpa mong u lakpa da duni saida aduna Rajniti wala si am haiba miya na yagi hai tadi kamai to de khwai kadar haiba aso sang nappa haiba adui mantri tu ni miya na pai haina longdari sena asagi cartoonist na u wakhalon du mana si de express torak pani magi lai si ekanda cartoon sima ye ekanda madu da haina re dialogue sing si aduna miyam gi wakhalda sugum wakhalon se leire habdu u budagi cartoonist na adum bathamakpa cartoon ni haidana wan thuk leba cartoon ni haidana thamjage pathang da leisna Sana lebaki loiredana haiduni loiredana asida ko yengbiu amasna nungwe paraga lakpani asna chingi saktam lodune amasna tamgi saktam lodune ahan ada chingi saktam loriba nungwe paisna haire noina khanaba hobani yumsu mai thabani charsunu na thugai bana trana maral sije lakpani ada hanjana haire mite hanjana nungsi kreda noina kresu torom daba sidiena ana size dani moina loina horakpa kanana horoke kamaina toge hai chiti loi khangdara wafum ngaktani kanana lanje horoki da mayam si chen ba yaro da proof evidence oi lerba ngaktani ji inquiry commission tawri madu evidence mayam lakani social media kai da loina lerbani moina yum mai tharakpa yum dukan thugai ba adugi chelakpa sidi kanna ba changi ba mayam duni ana achumba dudi achumba dum tholakani aduna size da nongmai ani se paibam si ya kana noina noi tawbani Jum sunui thabani char sunui thuai na tra an hai nusi kreda noina kri su torom da basidiana phagi nong nari ni moina na hobudo ulta da torok budo da noi di kem da torom da bani ne na horugi budo karai ri hora ki road calls do habudo na thigana rakini modo ga chumba wayel amadum lakini mathang da leisna khoi pongna phamgi balo he habudo ni balo is le minister sina inspection toro lakpani sum koi ba lakpa da mai secretary sina ha sir Makoi si indigenous oini yang biu makoi kulai sing se tiny ngaktane na hajing mayama khangnara maktani khainai kari pai kamain tawrei kai hore se aduna sai ta paira ka leiba mayama leiba aduna
indigenous people se kamai tona khangadage ta paina me na daga adu leirame haina tawgadra haibasi indigenous people se kai no haibasi khoi hangnana bagi wafom ama dum laabani adugi wafom du lakpa hongnarak paduni sigi laia pose aduna indigenous people ama haibasi karaina khangadage kari tawgadage se madu mun khangana bagne hekta ta paira me adu sela me na moji indigenous ni haibu di yaro da ba pot ama leiba adugi wafam duni adu wafam phongduk ba phajaba cartoon na thamjage pathang da leisna koi hoel paugi as loire haibu duni sida artist singi awa me ama thengnari ba madu me amdu represent toraga torakpani haina I thamjage de pungye benu pani pungsi yeiraga microphone sida ma de sei sakpagi chinne kamai sake da tabak suni ngai leitere na sak sei sak pani da halamasina nungai na taraga nungai kreda sei saksena haibne ji subam numbum lerektaba artist sing adagi se tabla bandop thamba guitar bandop thamba adagi yel loiba yauba hingon koiba yauba ngamaktaba kyang koire thani pansi akoi bokta phara phara hai aju leibese ta thani pansi da hoi ju income kara phamjaramba live telecast toba advertisement si khara lakpa sina khoi gi channel ju hingini aduna thani pansi ma torok khidrabani aduna advertise su thani adi basing thajal leirabani su myama khoi ju awa myama thengadaba leite ayamba channel ayamba sing suni macha akhone na wa ba chogu sing di waram da su ya macha sing khoi ju wa ne aduna size da artist sing warak pasil duni olise punggi thilla kanda khoi thabak suni ngai leitere ne sei punggi thindara saktarak pani adai nungai kreda sei saksena han sing na tabaduni adugi potuni leise yamna phajaba sigi apone na thamjage mathang da leisna khoi excel express ki naire haibaduni naire rajni tobun pani suna kan da leisna oi thangda dom di yengda akoni yengda oi thangda dom yengda oi thangda urse kogi neru tupi upaba west coast lepaba kota paijama seladi akone netani aduni ana longna baduni adena man haibne rajniti tawda ba kire ana haibne ada mai mama na bisina hera yam thuna halidana koi kari kirino haibo famdudi mayam khangani kogi 24 si khwai dagi manipur gi puari da hai tare esi dagi chai tara kun matung da su mayam du uro gada ba kun leitra matung da su lehor gada potni anu sai dani rajni to sing si koi kire kari ki du no thabak pajana to haibni lingjen manadi krai kino chiro matam da di koi nagaland da iduni opposition amata leite bi da ruling loi na mo issue to the base to bani akoi na sida laungnara leibani adu hajikte laungna ba su lep khre aduna hajiksi nimit tare ni sure nimit tara mangani gi matam bi bani tam kun mari dagini anang si tare ni ji kunthra ni sure nimit tare ni sure amnina nimit tare ni tan nipane da ngasele adu kari to gada ge haibse hisu yamna khana bagi mayamda matha sarangani aduna kari to gada ge haibsu kai amad nimit tara ngani sida masak thokpa ma torok takadi kari torok gada ge haibsu koi uba ngamdri aduna heji leiba issue se aduna rajni to buga se yam seng seng tawro manik chumna tawro haibagi wafam thamakpani pathang da leisina khoi naron thodangi hawa do leirang do haibudni hawa do leirang do da mapa sina macha da takpani sum nokning ba su ba ne aduni mana haibne sarkar ge thabak to thabak yam kombani ibungona macha na pa takpani aduna sarkar gi di khoi matam da yam tor hajibudi khara ba handara abra matam da di oja su mangaire office su mangaire la kana sat leitaba sat nu pai taba katalo laga leiba office ki su ngaire katalo laga leiba adigi warem ngangna ba asmai mamong na pidu du tore macha na pidu tore moi lu hong badu di adu da chab da hawti hinja hawte num kotha ki don to wi wari me am thengnara mani adu tamna tamna jiti halle ar haji tamna tamna honge do leitab sna te adagi se table ma da hoi file ma lan ma da hoi sa thangna ba piram hai bani lupa changa pidu ba da asidi yamande hai duni na lupa kya ita thak tu no na lupa changa ki tha sa thana wahai di hai ba ada hairam ba lupa changa sa tha di pajan tha ani na sum ba haina ba su lei aduna tamna tamna kitang ohong mama purak padarka oi ai gi laiba tolo ki piri ba sakana piri ba duduna ngamda ba aduna sakana piri ba tolo tu dagi magi leiriba mayum ingol leiriba sem sari ba kada di income da tawri bano habju tijan bagi tangai phada ba adum lei kudem makse aduna tawri ba sem pam saka gi saprasi amni haiba kirani amni haiba mayum di dolan maton sabi SUV gai leiba mayam ama dum lei akoi di khwai dagi mantri na chanba pion du su dum manen chawbagi mayam khoi thengne ba mayam le aduni adai dani aduna bungo nang sarkar thabak tawgi sarkar thabak taw yam kombani hai do aduna sarkar gi potu po chai bo oiro ama bo oiro
Kubi bu maran bukana chalu na sakari pone din thin ngai tam pode maintenance ma pang yaw dibini to atar lei do ni so na private kin se tak tana nan na to me ama adu khena ba me am chale pot ni aduna sakari thabak sidi yam nungai ba to uhan ba du ni aduna haji low di tin tai ana to lob di tin da di hadna me am hingol sambal me am yun thung na ga sakari sa da pion do chu get for chu chang ho ra gi na chang me am sin ji great for ever me am ji lang ba car thâu na chali ba me am koi me am theng ra wa phom ni adi mantri na ya la di koi office ka da bi education department oi gero mantri matum na queen inaram lei ba mantri na ya di ya re so me am su lei bani adu pot tu tani ana hojik ja je ne sik thaba ma correct ha bi ro contract pu ro na ta regular pu ro yeng bi ro khabar ra ingon yonjari low yonjari ne hekta pe sipik thana yaw gani amna hojik pam di hojik irang se lei nam ta udre adu photo du ga hojik development karigi atai function nungsan karim ta tawdrabani hoi ngarang di koi greater imphal gi ring road ki sanga bagi adong sanga bani na te koi uri urum tam bagi thorong pangtok pa dum me am na saka ga thabuk taw di bungo taw thabak companies na mapa jana pi ba advice ni kari no madu wan dok ani thok na ni le do si adu potuni matang da leisna koi Manipur news gi dasani ha bujuni dasani ha jida idi poste me am ni pa ba khar waramani ina katang pumba Manipur mapan da di khoi myoy kya di wai sitlaga leiba yaungna re na tare na haibani aduna mayam social media da kari da dum viral oina ki ba yaw buduni khoi malhan ba mayam ma post mayam ma tawba yaw gi buni nong tawba sit ba do sumjet paisen daraga photo nam na ba video da social media da oina mayam haina gi mayam duni mayam na kadar ma da chu tonga da ba thabak oina phajana tawba hoi lai gi seba tawba khotpa do mani amai sona kanda leire kan da aduna akhoi gi be issue se parliament su pukhat pangam de hana sauna gi mayam le duni wangang me matam bi de na dudi democracy gi wan to si karino magi le be issue du mana puthok to di karano ubi do no haibu du gi acho bo hang ma su le be duni adu gi film duni ana sai si da khoi wai set pa sai de sum yaw gi be duni mayam na wai sil ga sengdok pa khodok pa khoi gi ajo ja gi ram mandi sanga ba gi sangam ram dai matam gi de hekta sengdok na gi be duni na tade matam du sengdo pire di kwam phani kaina mayam na haina gab legi baduni adu dani asai cartoonist ni yumpham moira ga tawrai se pathang da leis na khoi people's chronicle gi ni people's chronicle gi tuesday tickle na ada mla mayam mantri mayam je pham ga wai sana bani ada mana haire kar kono sina kar chaw ba je hai tare minister gum bhai tare finally we have solved the problems finally kaina iroi loi boina kaina thangda lastly khoi level problem solve tawre unitedly solve tawre I foresee aina khanbada aina ubada no crisis for at least 10 days on 10 days di irang ba thokira hajing ne duni nan to gi ba 24 je ka roi 15 days ni haji loin punsan grabani wasak grabani sign to grabani aduna 15 days sing aina ba mayam yong na rebani hanagi longnaram ba opposition ruling gi lawba ruling no opposition lawba amadu tongna gre koi ngarang budi chemission khara hai ba yawri matam da hat pana tana upai leti usa ko himmin da bana tana upai leti ka ina ngara chimission phungdo khiwa ko gi ring road ki launching to ba flag of ceremony phungdo ko khum sule mi aduna tabida ji launa basi leti election ni naksel e to da su ya roi Manipur gi film sa kamai to da gi jo hanga mo ri aduna koi ngai ba ta bani kai to pa ya ge asi ya to koi mai te ngona thongi ba su me tare ni su ngra bani to me ni pani Suzanga Tareni Suzanga kun mari dagini ngasi kun try yograbnina adana madu su yengba tabani hangfam thamjage adana ngasi gi adumba lit tv gi test of cartoon gi mahaw matanga sa lesson jare meng tabiri singbo mo kana khurum jabga loinana kane de bethani jari pine bersi Welcome you all to UNAPO School Chanum, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category.
Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration.